India amasung China na border dagi troop handoknabagi wafam luna leiri. India amasung China gi marakta leiriba yetnariba mafam singdagi troop sing handoknabagi wafam hojiksu luna leiri haire leibak ani gi marakta troop handoknabagi matangda wari sanakibada yanakibagi matung ina China gi People's Liberation Army na makoi gi troop sing withdraw tawba leikhide haina India na claim tawre amaromda China na di yetnariba mafam ayambada troop handoknabagi thabak sing mapung phana loisille haire Beijing da Chinese Foreign Ministry gi spokesperson Wang Wenbin na leibak pokpo numita phongdokibada troop handokpagi thabak mapung phana loire Leibak anigi military representative singna amuk hana unaduna yetnaba leiriba sing waroisin puraknaba thorang tawba loikrabani China na troop deploy tawbaga chananaba India na su yetnariba mafam singda troop lising kunthra manga hena deploy tawkre Indian Army na hojik awangba altitude ki lamdam aduda ningtham thage sanglaba matam lenabagi damakta sem sari hairi Indian government ki maikai dage Chinese troop sing yetnariba mafam singdagi handokpa leite haina phongdorokle Gogra Pangong Pat amasung Depsangi ground gi phibamda hojik su singthaningai oina ahongba Petrol Point 17A ki saruk oiriba Pangong Pat amasung Hot Springs Gogra area da hojiksu troop sing handoknadana umkhanaduna leiri haiba yai Pangong Pat ki mapanda leiba figure 4 amasung 5 tagi Chinese troop sing withdraw tawkhrabasu makoi hojiksu chingmai gi saruk kharada makhata na leiri tasengna mak hairabada Chinese troop sing figure 5 amasung figure 8 ki marakta leiriba makoi gi position sing setsin hankre China na July 3 da core commander level ki mifamda yanakiba mapung phana troop sing lokthokpagi road map ngaktre PLA ki troop sing handok laite hairi Indian security establishment na phongdokibada Chinese troop singna yenaragriba mafam singi khara makhai handokhiba leirabasu makoi amuk halakhe maram aduna Indian amasung Chinese military team singi marakta yanakhiba wafam sing chapsana ilibra haibasi leptana verification tawba chatli China na tongan ba mafam singda LAC ki status quo da ahongba laghanduna India gi lam sarukta changsil lakhibani hiramasigi matangda India na level khudimakta China da protest tawkhi hojik ngahaki mamangda phangba pawda thawal moijing dagi chahi hompu suraba mioi amasung ngasi nungtel pung 4:35 tabada Leikhidre hairi mahak Jennings Hospital da sorhonba warakpadagi pukhalakibani mahak COVID-19 test tawbada positive oiramkhi hairi mioi asi tharaga state asida hojik fawbada COVID-19 na Leikhidaba asi mioi mari sukre